Houjik thokliba irang asiga mari leinana Lakliba Yumshakeisa numit Ayuk Pung Dagi Numit Yungba Matung Pung Phaoba Manipur leiriba meepum khudingmak na Wakat Meepham phamduna khongjang changshinbiyu haina Meitei Leima convenor Salam Prabavati na phongdorakli. Wafam asing Major Khulda Leiba Manipur Press Club ta Meitei Leima kauba lup ama safongbaga mari leinana pangthokpa Paugi Meepham amada mahakna phongdokibani. Paugi Meepham aduda mahakna makatana hai Lakliba Yumshakeisa numita changsin gadoriba khongjang asida security personnel singna icha sing Phaoba yaroi puki narco terrorist singa chatnariba su phudakta handou amadi icha soklabadi mama sing tumina leiroi haibana chingba kholau sing laubiu amadi khongjang asida lambi thingba mitam mai thabana chingba undemocratic oiba thawung amata chathabiganu haina mahakna phongdokhi. Convenor Salam Prabavati na makatana hai arambai tengolgi mathakta NIA na thizinaba hotnarakpa asi achumba khongthang nate kukina Meitei mathakta chatharakhiba lan adu hek haurakpadigi ngasi Phaoba arambai tengolgi icha singna thengnaduna laklibani. Icha sing asigidamak mama oibi sing leiri haiba lengak na khangadabani haina su mahakna makatana phongdokhi.